Kangla Pautang Ming Tabiri Singbu Taramna Oksari, Pauche the Yumpham Oiba, Maruiba Paukra update Oksari Ahanbada, Myanmar da Russian Army, Amadi Junta Army Military Excersize Houkhre Chainana Mangjongnana, rather system the Singbasing Kinjinduna Thamkiba Laikrabani, Tauriba Pibum Asina Rimthungnana Ladyba India, Maruoina Manipurda, Karamba Pibum Lakadage Haiba Dudi Yangminaba Tari. Makatarakpa pauda YouTubers singna phongba yaba yadaba thidana pau kaya phonglakpa sida asengba pawmi singda yamna lana onbagi machak ohelle haina Khogendra Khomdramna phongdorakli. Editors Guild Manipur ki President Khogendra Khomdramna haikre madudi social media sijinariba YouTubers singna phongba yaba amadi yadaba thidana pau kaya pangphongda phonglakpa asida sumna thabak tawjariba asengba pawmi singda yamna lana ohannabagi machak ama ohelle. Wapam asi ngarang asangba khunai ama sembada media gi thodang haiba hiramda Ethno Heritage Council Herikona Sinduna Konung Mamangda Leiba Manipur Dance College da pangthokiba media conflict with Herikon gi thoramda phongdokibani. Thoram aduda EGM gi President Khogendra Khomdram, Herikon gi President Yumkhaibam Surjit Kumar Khuman amadi All Manipur Working Journalists Union Amzu gi President Bijoy Kaksing Tabamna athoiba mithunglen sing oina saruk yaki. Thoram aduga mari leinana saruk yakiba print amadi electronic media singda Herikon gi maikeidigi achamba khudol pot sing piduna ikai khumnaba utkhi. Khogendra Khomdamna makhatana phongdokibada lamdam asigi achumba pau kaya phongduna miyamda mitmai singhannaba honabada civil society singnasu lokhatpham thokpa thabak lokhat piu media nasu achumba pau phongnaba honabada tokpham thokpa thabak sing tawjage. Haukiba sahi lisingani kulumdoi me ahumdagi howduna thokliba lal asi kuki militant singna national media singda lana sandoktuna lakli. Masida tampaki lamdagi lal asigi maramda marik chumbo wafam kaya phongdoklabasu national media singna tadana laithokli. Churachandpur Kangpok piromda kuki singna tamlakpa wafam khaktada hena lumna lokibagi wafamsu laikhrabani. Manipur thokliba lal asigi matangda maitei amadi kuki haiba pandana pau kaya media gi ethics ngakna tampaki mafamda leiriba media house singna phongduna lakibani. Masida natana semjin sajinba pau kaya national media singda phongduna malemgi miyamda mitei phurupu lan uhannaba honariba national media singi mathakta case kaya tawduna achum aran thidoknaba honari amadi thangdagi Kolongi machinna hena thawi hairabasu pau ama phongba matamda phonggadoriba pau adu phongba yaba amadi yadaba kaya media housing da leijai. Pau ama phongba matamda phonggadoriba pau adu kadai phawba chummi haibadu kupna thigatpa mathau tai haina phongdoki. Makatarakpa pauda kuki volunteer singna Nongmei surrender torakre hairi. Kangpopi district ki manung chanba Wakan village ki kuki village volunteer singna kunipal amsung tara taruk suba Assam Rifles ki kuthangda ngarang surrender torokiba kulai sing AR ki kambuna Sagolman police station da khusinnarakre hari. Pawasina makhatana hai kuki village volunteer sing aduna local made lethot gun ama local made rifle ahum local made SBBL ama local made improvised launcher pompi taruk taranithoi gauge ammunition taramapal taranithoi gauge misfire ammunition ani taranithoi bore extra magna ammunition taret local made grenade ani local made pompi cell ahum biping handset ama amadi battery amamam hani hari. Makatarpa atopa pauda metric exam ki social science ki question paper leak ohenbada chenaba oja ani police na fare hairi. Board of Secondary Education Manipur Bosem gi makhada chathariba high school leaving certificate examination lisingani kunmanga gi haukiba February thagi kunmanga da pangthokiba social science ki question leak ohenbada chenabani haiba oja ani Manipur police na fare hairi. Police ki paugi matung enna Thobal district ki Houkhre mamang lekai degi Houkhre da leiba Little Star English Higher Secondary School da social science ki oja oiba amadi pangthok leba oja asigi center tariba school asida social science ki oja oiriba Samdram Megachandra
chahi nimpu taruk apopa S Ebotombe amasung school asimaki oja Houkhre mamang leikaidagi yumnam Ranjit Singh chahi nimpu taruk apopa yumnam samungni bosemgi examination controller na Manipur gi police ki cyber crime police station da wakalakpagi matung inna police na oja ani asi wathok asiga mari leinana ngarang phagat khibani hairi panba yai February tang 15 da thokiba social science subject asigi exam holdringai minute kuntra watlingai da question sing social media da thagat narakibani loinana wathok asigi matang da thijinduna chenaba myosing cherak pinaba mahairoi lupsina taksin kibasu laikrabani Maka tarakpada India lengangna Manipur loisinaba honaragliba thong lep kadabani haina santina phongdorakli Manipur da thokliba chahi ani sujilaklaba irang ase loisinaba honabiu India lengangna Manipur loisinaba honarakpa manba khulngakpa singphanaba honaragliba chairak asida thong Hariba thong sing asi lepiu haina Nambol area apunma maira paibi luki president Maibam Santi na phongokre wapam masi poiri lemberol maira paibi apunma Manipur amadi All Manipur Women Volunteer Association gi miyeng makhada luk asina sinduna Nambolda ngarang pangthokpa pawgi mifamda mahna phongdokibani mahna makhatana phongdokibada irang asida India lengaki sipai sing police sing amadi atai central forces sing mathau sumna tawdabadagi mitei miyamgi punsi amadi lanthum kaya mang takle maduna masagi mafurup kanjana ba khulngakpa sing tholakibani masana pamna tholakiba nate khulngakpa sing thoklamdrabadi maitei furup mulambasu yana leire aduna India lengakna amadi governor na khulngakpa sing phana ba honaragliba thong khudakta lepkadabani combing operation tawbasu lepkadabani Manipur gi CM bu pham thadok halaga PR chalaiduna khulngakpa sing phana ba honaba khudakta lepiu anong lengak ama semhalu irang loisinaba sinbiu haina makhatana phongdokhi Atopa makhatarapa pau amada singtam animakta khulngakpa phaba khulai phabagi thabak chap manana chathagadabani haina phongdorakli khulngakpa phaba punba amade khuchu khulai phagatpagi thabak chathariba asi nakal animakta chap manaba mongda tawdana tampak khaki mapam sing khaktada tawrakpa thoklabadi lamdam asida leiriba mama oibi kayana amata oina akanba kongjang sangsinnaba sem saduna leiri haina singjamai tu lilong apunba maira paibi lupna akanba wafam thamlagli wafam masi ngarang Manipur Press Club ki Kobru Holda Pangthokiba paugi mifamda singjamai tu lilong apunma maira paibi lukki general secretary Shantibla Khaidemna phongdorkibani mahana makha taraduna hai Manipur gi governor Ajay Kumar Bhallana thokiba order amagi matung ina lona yadaba khuchu khulai pairiba singna manaknakpa police station singda amadi security force singda sinnanaba lokhalakleba khongthang asi sing amasung tamgi michang mikhai naidana paikhatkadabani state asida kumjal singani kulumdoi me ahumdagi haunang asi phawba chatharakleba irang asida India lengak amadi security forcing na mathau ningthina tawraktabadagi majati mapurup kanjanaba khulngakpa sing thorakibani khulngakpa icha kaya thoklamdrabadi lamdam asida leiriba maitai purup asi mulambasu yai maram aduna lengaki khongthang asina sing amasung tam manadaba mongda thanglaklabadi mama oibi kayana thengnanaba sem saduna leiri haina phongdokhi makhatarpa yamna nuaitaba paw amada car ama khongdana mai horakpadagi driver sire hairi car ama khangodana mai haurakpadagi chaklaktuna car adu thaurakpa driver su laikhidre hari press na phangba paw ki matung inna Imphal West ki Lampen police station gi manung chanba lamboi khonang khongda ngarang numidang pung 9 rom tabada car ama khangodana mai haurakpadagi chaklaktuna car adu bu thaurakpa iroi semba mamang lekai dagi thoksom Roben apopa thoksom Gulamjat koba mioi ama sire car su ayamba saruk maina chakre hari pawasina makata na hai car mai chakpagi Pautabagi Manipur Fire Service ki power fire tender ani changsinduna mai kanbagi tabak chathaki adubu makoina mafam aduda thunglaba matamda ayamba car gi saruk mai chaklamle mai muthalaba matung car manung check tawbada car adu thaurakpa oigani haina chingnaba mioi amasu siraga yauramba thengnakibani adubu laikhidraba mioi adu thoksom Roben oiramba yai haina khanaki maina chakraba car adugi registration number MN01 NG70 86 ni mai adu pato karamna haurakpano haiba chapchana khangba ngamdri makha tarakpa aroiba pawda Manipurda athuba matamda mahausa gi punsida hanjilaglagani haibasi ayaki thajabani haina minister Ram Meghwalna phongdokre Manipur gi issue da center na lumna lowdaba leite Manipur da oiriba phibam union government na yamna sensitive oina lowi adubu athuba matamda Manipur da mahausa gi punsida halaklagani haibasi ayaki thajabani haina union law and justice minister Arjun Ram Meghwal na phongdokre union home minister Amit Shah na chair loduna nahan pangthokiba Manipur gi issue gi matangda Delhi da security gi high level meeting pangthoktuna Manipur gi matangda directive ama pikraba matung ngasi pangthokiba press conference amada
Union Law and Justice Minister Arjun Ram Meghwalna mathaki wafamsing asi phongdokibani. Union Minister Arjun Ram Meghwalna makhatan hai Manipur gi issue asi center na yamna haksinna lobada natana Union Home Minister Amit Shah na yamna kupna monitor tawduna laklibani. Manipur gi wathok asigi matangda Rajya Sabha amadi Lok Sabha animakta kayarak hanna khanaba laikre. Haujikti Union Home Minister na akanba thabaksing lokotuna Manipur miyamna thengnariba chathok chasingi yauna kudongchadaba kaya kokhannaba akanba wafamsing ngarang thokrabana soidanamaki Manipur gi punsida mahoksa gi punsida halaklagani haibasi aikhoigi aihaki thajabani hainasu Arjun Ram Meghwalna makhatana phongdoki panbayai. Ngarang Union Home Minister Amit Shah na CA loduna pangthokiba awangba thaki mifam aduda tha asigi taruktagi Manipur gi miyamna National Highway yauna state asigi lambi khudingmak athingba apanba amata leitana chalhanaba security gi akanma thabak lokhatnaba lambida athingba pirakpa singi mathakda akanma action lokhatnaba miyamnagi namhaduna selkaiba National Highway da chaliba truck amadi gari singdagi illegal oina tax loba thingnaba akanma thabak lokhatnaba amadi Indo Myanmar border paringda hangliba entry point singda ngkai chambal khabagi thabak yangsinnaba akanma thabak lokhatnaba akanba pauktak sing pikiba laikhrabani.